Social Welfare Department piba pension scheme singi matangda complaint lehendanaba tauragani haina Social Welfare Minister Okram Henry na haikray. Wafamasi Rapid Action Force Ward number 23 Wangkhay Assembly Constituency na Minister bu okpagi Kurai Lamlong Higher Secondary School da pangthokpa thoram amada phongdokhibani. Thoram aduda UPC YSS ki President Ningombam Arun Kumar, Coordinating Body Kurai ki Chairman Yumlembam Gozendra amadi Minister ki loinabi Richesu Sarukyaki. Lamlong kaithil fambi kayana Lamlong kaithil bu mangkhidanaba matamga chunaba mongda semgat pinaba memorandum amasu Minister da pisan ki. Thoram aduga mari leinana Minister Okram Henry na phongdokhibada Lamlong kaithil asi Imphal East khwaidagi chawba chingmi tamina pot yonba kaithil amani. Hairiba kaithil asigi saktam ningthina semgatlagani. Mahakna makha taraduna Kurai Girl High School da leiriba Kendra Vidyalaya asi mafam jaba amada lehenaba honaragani haiki. Handak pangthokadoriba maraki mikhalga mari leinana Thoubal District ki manung chana leiba Lilong Assembly Constituency amadi Wangjing 10th Assembly Constituency da mikhal ningthina pangthoknaba mafam singda drive chathaba lepa leitri. Ngasisu Thoubal Police ki SP Dr. S Ibomcha ki mityeng makhada ukhong sang mayai leikai amadi ukhong sang mamang leikai da thiba humba ki thabak chathabada yungau amadi yungau sungbada sajanaba polam kaya fagat pangamkhrai. Ngasi fagalaba polam sing adudi yungau liter chani ga yangkhai humdoi sungba loidriba yungau liter chama ga yangkhai amadi atai polam singni yuga kwanana fagalaba mioi amadi polam sing makhatana ain gi thabak lokhanaba excise department ta kusuna krai. SP Dr. S Ibomcha masamakna luchingduna mahaki makhatana officer sing yauna chathakhiba ngasigi drive aduga mari leinana SP Dr. S Ibomcha na phongdorakpada pangthokadoriba by election asida nisana maram oiraga pamdaba thodok sing thoktanaba drive asi chathabani. Ngasi chathakiba drive adu ayu anganba pung 3:15 dagi hoduna pung 9 fawba chathakibani. Drive aduda mapung fana sungdoklaba yu liter chaniga yangkhai humdo yauna yu sungnaba sem saramba polam sing yu sungbada changba polam kaya fagat pangamlei miyamna makhata na nisa sungbagi thaba si tawbiganu drive asi chathakigani. COVID-19 ki lengak na pipa SOP thugaiba singi mathakta ngasi drive chathakrai. Ngasi Imphal East Police ki team amana konung mamangda SOP thugaiduna lambi da thorakpa singi mathakta drive chathaki amadi fine suthian ki. Jan Andolan gi saruk ama oina Churachandpur district ki manung chana leiba mafam kayada COVID-19 ka mari leinana mark super social distancing thamba amadi khud hamba gi matangda public campaign chathakrai. Ngasi campaign chathakiba mafam sing adudi ahanba Manipur Rifles Churachandpur Singhat amadi Behangi police station singni. Police ki maikai dagi su dukan fam liba singda marks yaugdaba sing pot lehendaba amadi pot pidanaba khanganki. Ngasi Churachandpur Police na mafam kayadagi face masks uptaba miyoi 13 dagi fine oina lupa 3,700 khomgat pangamki.